Writers Union Imphal na Voices of Tomorrow Haiba Themeda Literary Open Talent Hunt Program ama The New Light Public School Thobal Moizingda ngasi pangthokkhre. Thauram aduda Dr. Syed Ahmad Associate Professor DM University, Dr. Hamidur Assistant Professor MU, SM Sheikh Former Account Officer Department of Agriculture, MD Naziruddin Former ARCS Imphal West na Presidium Member singoina saruk yaki. Literary Open Talent Hunt Program gi sarukama oina recitation competition amasu pangthokhi. Competition asida miyoi kunthra mathoina saruk yaki. Competition asida Suvani na ahanba mana fangki. The New Light Public School Thobal gi mahairoi Manjuna ani suba mana fangki. Loinana Mayai Lambi College ki mahairoi Rubani na ahum suba mana fangki. Writers Union gi Secretary MA Hasim na Thoramasi ki nungi warol piraduna hai ngasi gi mirol da creative writing gi lamda haugatlakliba angang da masing yamna watli. Saireng wareng haiba si punsiga sago naduna chatliba potsak amani. Masi ngasi gi mirol na khangdabagum tauri. Afaw-afawba scientist, doctor, lawyer, engineer kayasu saireng wareng irami. Adubu ngasi gi mirol dadi nongma magi masing watsalakli. Asigumlaba tanja asida inkhatlakliba angang singda ibagi lamda khara khazik inot piba ngamnaba talent hunt ki program asi haudok sabani. Matung tarakpadasu mathang sinba yaba mafam singda sinkhigani haina fongdokhi. Thauram asida Dr. Syed Ahmad, President Writers Union Imphal na fongdorakpada creative writing da inkhatlakliba naha singda chang nemliba asi lairiba education system asina oigani aduna mahailoisang sing amadi mama mapa oiba singna extracurricular activities sinbiduna angang singbu mana pamjaba lambida chathanbiba amadi support tawbiba mathau tai haiba wafam su fongdokhi. Mobile gi laina se lakada angang si ngawre pung ama mina ngang se taw hai se mahoida adudi sakti leiki patience leidre kainada yumda mobile da phamna mobile sanara saksa ba ngang duna kanana ngang mata do adega ekoi education system na totally abuni kari ne competitive exam oriented education system ne ba koi si akoi na budi hoi school kuding ma loina magi kaida ran tawri ko adu akoi gi Manipur da kwai gi head mane essay report ko yeng video dum phang mane online da essay report ko to isi India tuition da base to ga direct tam ba se akoi Manipur ga si yam sa thi wang re tuition dam bai si kai dino har competitive exam ja akoi si pura ngang jo robot ki type ki to nei si pung ahum de ga hawra ga ngang je tuition thin ba ngamdaba mina lehauba daba mina macha se thillaga dum leibada macha competition da wa na phangwa ma'am yawi se topper ga se mama lai ni ga macha lai da mission da bs to ni pung ahum nongan dai pung ahum de thille tuition